Shiv Sena ki tongan district ki president singaloi na ayukta pung taraga makhai rom tabda honorable CM che ngasi unaraga wari utai sanadana ngasi si tongan ba starter of demand mari akhoi ki honorable CM da aina pisan jara me ahamba akhoi ki demand se introduction of the National Register of the Citizen NRC in Manipur to ensure proper identifications of citizen and address concern related to illegal immigration. An issue the implementation of uniform land law system in Manipur or in the alternative consideration for the declarations of the Manipur as a hill state. Ahum Shubda ensuring free and safe movement of the national highway in Manipur, both national highway. Akon bada koina uzik yamna mang da tariba koigi miyamgi kanosi restorations and rehabilitation of the internally displaced persons more than 50 to 60,000. Hariba starters demands mari sigalona na ngasi se honorable CM da memorandum ama aina rusinga akoi me mangana sabati mama honorable CM da thamjara me ngasi se yamna puning nung sina leigidraba thawai mayam manghiba mayam se sum khalurkanda aina Manipur prajada aduga kuki gi khoi gi marmo pangsing tangkhul gi marmo pangsing da pulapna subna aina apil tawjaninge akhoi hingsi hingminasi akhoi hingminasi haiba sida mai magi talibu demand sing se pikraba Manipur se da tongan ba kanglup akhoi gi kunthra ga taruk leibani mini India go mani masesa mainland gi kangbu gum yawrai ni hendok thotok na immigrants migrants mayam laibani Masih punna koina lemin anamagi lamsi amna pikpa sigi mathaksida saruk samagi manungda 92% de singilam oiba tambaki mina mafam singilam da kakhal yum saba amadi maduda leiba khotpagi potsi yadaba pot leiba aduga tampaki sidadi singi mina kumtharaga leiba amadi tongan ba not only cookie tongan tribe moi makhal moi family taren ba Manipur ki tampaki da loin lemin narpanga tane maramaduna Miyam Amadi Shiv Sena ki maiki di thamjadingi bise akoi lam dharkar oireba maramaduna in center of the state government na yarabadi mamangda 1953 da honorable prime minister Jawaharlal Nehru na matam maduda mano finalize tawbiramba tawgiba kabo valley duga akoi ki Andaman Nicobar ga India ga Myanmar ki marakta Manipur ki ningthau leitrabani na India ki phibanung da sangrabani na matam maduda tawgiba kanana pikibano kanana tawribano habido Manipur da leiba lailaisu haiba intellectual circles da leiba adu CSO mayam punamana khange akoi ki kabo tampak se 22,210 square kilometer pak sakwa aduga akoi Manipur ki pak sakwa 22,327 kilometers only 117 kilometers khatta khena bani pak chawse masigi kabo valley ki lamje yarga di center of the state government na any by hook and crook manage to biraga Manipur ki tampaki lamsi singi lamsi kabo valley ka punjal laga masigi lamse amuk India ki akhoi ki Manipur ki akhoi ki lamkhoi ne election birabdi kuki ki lamsu piba ka sukai de tangkhul gi lam piba su ka sukai de akhoi do ji moi de pi na lam leitabani na akhoi si nungti gi mai thaba mi hatpa si leptre maramaduna lam si darka oire maramaduna kabo bili che yarga de kabo bili che amuk hanna center na akhoi gi Manipur ki miyam da amuk hanna khusin nabina na ba ngasi Manipur ki leiriba CSO sing aduga leiro political party punamak akhoi kabo tapak se amuk hanna akhoi Manipur ki lamda tension bio haidra akhoi ngasi di demand tor chep se Shiv Sena ki maki di sima appeal tawjari loin na hojik akhoi ki 1951 da lemba akhoi ki district amak tene ba 1951 ki record as a government record maduda apunba Manipur ki leramba mission se lag maga ga lising humdra treka satru kunthra manga ne ba apunba Manipur ki mission se aduga Maitai community na lagahum ga lising humdra tre sama ga maudra ma thoi ne ba 1951 da aduga that matu gi matam madu da kuki aiba community moi ki family turrets leiba se moi se 69,855 only mache akui census of India ki 1951 ki volume number 2 after yawani yengwio
aduga Shiv Sena gi maidagi aikoi hingminnasi leiminnasi nungsinasi hairabadi India government na cookie the pin of lamado Cabo Valley do Amukhana koi the sinabiro aikoi cookie lampirage Tangkul gi lam khangde adagidi any mainland gi lakumi khangde aduga India government na karino koi gi Bangladesh gi lakpa Myanmar gi lakpa illegal immigrants singdo sahi 1951 gi mamang na lakpa singdo adu isu lampi bi yare akoi the lam wale lampi bi ro Cabo Valley anjan bi ro akoi miyam gi yai phanana ba akoi chillage adu natadana pikrab lamsida square kilometers 22,327 sida only 8% khak leiba maitai gi lamsida machen machet yenthok pinaba gi policy tawraga nom gi nini gi hong na sum mafam khuding gi yum mai tha bahat pache masigi poche sahi hum hele masi manpur miyamna masigi mayokta punna lepakun numit amada aikoi madu yamna khoi gi kari haitare tho ningda mama tholpo yai marum the central state government na kabota pak se amukan na manipur gi lamkhoi de tension birana ba mayam punam kalorena central state government Shiv Sena demand tawjare